ꯂꯥꯛꯑꯝꯃꯤ꯫ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ꯫ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯑꯁꯤꯁꯨ ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯩꯅꯧ ꯑꯁꯤ ꯆꯥꯕ ꯌꯥꯔꯣꯏ꯫ ꯃꯊꯥꯏ ꯊꯥꯏꯅ ꯁꯥ ꯃꯈꯜ ꯁꯨꯅ ꯂꯩꯕ ꯖꯪꯒꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯍꯩꯅꯧ ꯑꯗꯨꯗ ꯃꯤꯅꯥ ꯀꯧꯕ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯎꯆꯦꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯩꯅꯥ ꯀꯧꯕ ꯎꯆꯦꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯤꯅꯥꯅ ꯍꯩꯅꯧ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯅꯥ ꯀꯧꯕ ꯎꯆꯦꯛ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ꯫ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯑꯁꯤꯁꯨ ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯍꯩꯅꯧ ꯑꯁꯤ ꯆꯥꯕ ꯌꯥꯔꯣꯏ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤ ꯅꯪꯒꯤ ꯅꯠꯇꯦ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯦ꯫ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯠꯂꯣ ꯌꯥꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯏꯟꯊꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯏꯟꯊꯗ꯭ꯔꯤꯉꯩ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯅ ꯐꯒꯅꯤ꯫ ꯃꯤꯅꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯩꯅꯥꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯦꯕ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯔꯨꯞ ꯂꯩꯅꯥ, ꯃꯔꯨꯞꯇꯤ ꯍꯩꯅꯧ ꯃꯊꯛꯇ ꯂꯩꯕ ꯍꯥꯏꯕꯗꯣ ꯊꯣꯛꯑꯕꯅꯤꯅ ꯍꯩꯅꯧ ꯈꯤꯇ ꯊꯥꯗꯕꯤꯔꯛꯑꯣ꯫ ꯑꯩꯁꯨ ꯍꯩꯅꯧ ꯈꯤꯇ ꯆꯥꯖꯒꯦ꯫ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇ ꯎꯆꯦꯛ ꯑꯃꯐꯥꯎ ꯉꯥꯡꯅꯕ ꯉꯝꯗꯗꯅ ꯂꯩꯔꯤꯉꯩ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤ ꯍꯩꯅꯧꯅꯣ? ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯩꯅꯧꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯝꯇ ꯆꯥꯕ ꯌꯥꯔꯣꯏ꯫ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯒꯅꯨ꯫ ꯑꯩꯁꯨ ꯈꯤꯇ ꯆꯥꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛꯄꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯀꯥꯔꯒ ꯑꯗꯨꯝ ꯍꯦꯛꯀꯅꯤ꯫ ꯑꯗꯨꯒ ꯍꯩꯅꯧ ꯑꯁꯤ ꯆꯥꯒꯅꯤꯀꯣ꯫ ꯃꯤꯅꯥꯅ ꯍꯩꯅꯧ ꯑꯗꯨ ꯍꯦꯛꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯕ ꯑꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯤꯇꯪ ꯀꯥꯕ ꯍꯧꯕꯒ ꯃꯤꯅꯥꯅ ꯊꯦꯕ ꯑꯗꯨꯕꯨ ꯏꯟꯊꯔꯛꯄꯗꯒꯤ ꯊꯦꯕ ꯑꯗꯨ ꯂꯩꯃꯥꯏꯗ ꯑꯣꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯤꯅꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯅꯪ ꯅꯇꯣꯝꯗꯒꯤ ꯈꯟꯕ꯫ ꯅꯪꯅ ꯏꯟꯊꯕꯗꯒꯤ ꯑꯩꯒꯤ ꯁꯔꯨꯒ ꯂꯣꯏꯅ ꯇꯦꯛꯑꯦꯅꯦ꯫ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯊꯦꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯅ ꯍꯩꯅꯧ ꯃꯌꯥꯝ ꯑꯗꯨ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯩꯅꯧ ꯈꯔꯁꯨ ꯍꯦꯛꯆꯤꯟꯗꯨꯅ ꯍꯩꯅꯧ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯁꯨ ꯎꯗꯅꯕ ꯍꯩꯅꯧ ꯈꯔꯁꯨ ꯂꯣꯠꯇꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯤꯅꯥ, ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯇꯣꯞꯄꯒꯤꯁꯨ ꯈꯔ ꯈꯜꯂꯨ꯫ ꯑꯇꯣꯞꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯅꯥꯅꯣ ꯅꯪꯕꯨ? ꯑꯩ ꯍꯩꯅꯧ ꯄꯥꯝꯕꯤꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯐꯝꯗꯨꯅ ꯅꯕꯨꯛ ꯄꯦꯟꯅ ꯆꯥꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯅꯤ ꯑꯩ꯫ ꯅꯪꯕꯨ ꯋꯥ ꯉꯥꯡꯕꯒ ꯍꯩꯕ꯭ꯔꯣ? ꯑꯩ ꯋꯥ ꯉꯥꯡꯕꯗ ꯅꯠꯇꯅ ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯎꯏ꯫ ꯑꯗꯨꯅ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯎ꯫ ꯍꯣꯏ ꯍꯥꯏꯌꯣ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯣꯡꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯩꯅꯧ ꯃꯌꯥꯝꯁꯦ ꯄꯨꯛ ꯄꯦꯟꯅ ꯆꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯏꯟꯒꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯃꯌꯥꯝꯁꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯅꯈꯣꯏ ꯃꯌꯥꯝꯒꯤꯅꯤ꯫ ꯑꯩꯍꯥꯛꯅ ꯅꯈꯣꯏꯕꯨ ꯁꯥꯔꯕ ꯅꯨꯡꯁꯥ ꯑꯃꯗꯤ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯒꯤ ꯉꯥꯛꯊꯣꯛꯂꯤꯕꯅꯤ꯫ ꯑꯩ ꯀꯅꯥꯗꯁꯨ ꯍꯩꯅꯧ ꯑꯁꯤ ꯄꯤꯕ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯆꯥꯍꯧꯒꯅꯤ? ꯃꯤꯅꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯑꯩ ꯀꯔꯝꯅ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯩꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯩꯅꯧꯅꯤ꯫ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯀꯥꯟꯅꯕ ꯐꯪꯍꯟꯒꯅꯤ꯫ ꯑꯁꯨꯝꯅ
ꯃꯕꯨꯛꯅꯨꯡꯗ ꯈꯜꯂꯕ ꯃꯇꯨꯡ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯩꯅꯧ ꯃꯌꯥꯝ ꯑꯃ ꯅꯤꯛꯊꯗꯨꯅ ꯍꯩꯅꯧ ꯃꯌꯥꯝ ꯑꯃ ꯂꯩꯃꯥꯏꯗ ꯀꯦꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯏꯄꯥꯟ ꯄꯥꯜꯍꯧꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯩ ꯁꯥ ꯃꯌꯥꯝ ꯑꯃ ꯍꯩꯅꯧ ꯆꯥꯕ ꯐꯪꯗꯕ ꯁꯥ ꯑꯗꯨ ꯍꯩꯅꯧ ꯆꯥꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯃꯤ꯫ ꯑꯇꯩ ꯁꯥ ꯃꯌꯥꯝꯗꯤ ꯃꯥꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯥꯗꯤ ꯍꯩꯅꯧ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯀꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅꯥꯅ ꯂꯣꯠꯇꯨꯅ ꯊꯝꯃꯝꯕ ꯍꯩꯅꯧ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯍꯩꯅꯧ ꯑꯃꯠꯇ ꯄꯥꯜꯂꯝꯗ꯭ꯔꯦ꯫ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯀꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯃꯗꯤ ꯅꯣꯡ ꯆꯨꯕ লেꯞꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯩꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯍꯩꯅꯧ ꯃꯌꯥꯝꯗꯨꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯅꯣꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯦ꯫ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯀꯦꯟꯈ꯭ꯔꯦ꯫ ꯂꯩꯃꯥꯏꯗ ꯀꯦꯟꯈꯤꯕ ꯑꯗꯨꯁꯨ ꯑꯇꯩ ꯁꯥ ꯃꯌꯥꯝꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯆꯥꯅꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯤ꯫ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯅꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯗ꯭ꯔꯥ ꯃꯌꯥꯝꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯧ, ꯑꯔꯩ ꯑꯔꯩꯕ ꯆꯥꯃꯤꯟꯅꯧ꯫ ꯅꯪꯅ ꯉꯁꯤ ꯋꯥꯔꯤꯕꯗꯣ ꯅꯪꯅ ꯃꯃꯥꯡꯊꯛꯇ ꯑꯔꯩ ꯑꯔꯩꯕ ꯆꯥꯃꯤꯟꯅꯔꯕꯗꯤ ꯅꯪ ꯋꯥꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯀꯅꯥꯗꯅꯣ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯪꯉꯨꯆꯣ꯫ ꯃꯤꯅꯥꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗꯒꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯗꯒꯤ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯔꯨꯞ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯇꯧꯈꯤꯕꯗꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯆꯥꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯨꯞꯀꯤꯗ ꯆꯥꯕ ꯌꯥꯕ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯈꯤꯇ ꯄꯤꯖꯕꯤꯌꯨ꯫ ꯅꯪꯅ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯗꯧꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯍꯩꯇꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯩꯅꯧ ꯑꯁꯤ ꯆꯥꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯣ ꯀꯣꯛꯅꯕ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯍꯩꯅꯧ ꯃꯌꯥꯝ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯥꯁꯨ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥ ꯃꯌꯥꯝꯁꯨ ꯍꯩꯅꯧ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫